ngasi numidang pung 6:30 rom tabada National Highway 102 Imphal Mole lambi gi khangabokta leiba Sorojini Oil Pump mamangda Ecovan amaga Tata Tipur amaga accident thokre pawasina hai laibak thiba thogdok aduda Ecovan adugi driver amadi maduda tonglakpi nupi amaga sokpadagi Thoubal District Hospital da pukhatuna laikanakre Ecovan adugi registration number MN06LX1688 ni aduga Tata Tipur adugi registration number na MN04A6584 ni thogdok aduda soklaba Ecovan adugi driver adudi Chungkham Nataras apokpa laikhidraba tomba kawi mahak lamlai awang lekai dagini aduga gari aduda tonglakpi nupi aduna Thiam Romapati chahi 19 mapuroiba Dhiren kawi mahakna lamfel lalangbung dagini hairi pawasina makhatana hairibadi laibak thiba thogdok ase Tata Tipur asina lobbuklomdagi leibak puraga thogalakpagni Ecovan asina wangjinglomdagi thorakpada thokibani thogdok asigi matangda Thoubal Police na case ama lokhatkre hairi यार पे पाई ठोक पे इतना भारी मिसी 저 시발 좀 왜 이래요? यार पे सी यार पे सी पाई ठोक पे की